online manipur YouTube channel aswing birba mayam pum nampu amka nataram noksari han badayam namaru iba pawam update thamjage more the combined force na Kuki militants ingi mathakta ukai tak tharak paleptri kene gi kadar amma yauna mioi ani fare mamang thagi tang kutrama thoita more gi SDPO singtham Anand Kumar bu Kuki militants singna nongmini kaptuna hat khibata natana numitumak ta sinam khuldagi ambush toraktuna police personnel hum sokhan khiba thoduk singi matungdagi combined force na more amasung akoi badalai ba mafam singda satharakhiba akan operation sing leptabaga loidana ngasi su combined force na JS Bajang Howland Kopi ST Molen Fai Amadi Yango Pokpi Khul Singh the Thihumbagi Tabuk Satavada Kuki National Army Kenegi Lons Corporal Ama Yaona Mio Ani Fari Hari Operation Adung Asinum Tinpung Ama Tarakpadagi Hauraga Nuntinpung Ahum Lom Tarakpa Papada DIG Range to Jogesandra Hobijamgi Command Makada Satakibani Combined Team as the Police Special Commando More Commando Thawal Amasung Kaksing Commando Unit ki personnel sing mangan suba IRB manga suba ARBSF ki samaga marpuga mathoi samaga yankai taruk amasung samaga maudraga nithoi battalion ki personnel sing yauki operation asiki matang de police ki pauna haibada fagat laba kene gi launch corporate adugi maming saikonon wifi sai kuntraga manga apokpa thaupa wifi kawi moregi jayon bank tweet nom part 4 da laibani hairi masana phungdorpugi matung ina maha kumja 2004 gi October da gi kene yorokibani maha ke army number na lising samri marpugu humdoi oibaga loina na maha kene gi kunithoi suba besta moregi ti minau ARK manakta laiba mafam amada military training tawrakhi hairi mangondagi Aadhaar card ama driving license ama PMG YG card ama Myanmar amasung India gi SIM card yabu mobile handset ama registration number yaudaba gari macha Jupiter ama recover tawki hairi atopa farmi eduki maming na lupho otmin lan hangmi sahitara gamapan apokpa letngam labam hangmi kawi yengo pokpui dagini mangon dagisu Myanmar amasung India gi SIM card yauba mobile handset ama recover tawki hairi aduga mathangi update asna Itlf Amasung Cotuna Lanna Uhannaba HOTNARE ARAMBAI na Kangpokpi district ki manung chanba kangsub singkhong khulagi Kuki jo misam mari manghan khre amadi amana phuraga Sire khanna hundoklam le haina Indigenous Tribal Leaders Forum Itlf Amasung Committee of Tribal Unity Cotuna thorak liba serol asi yumpam yaudabani haina ARAMBAI Tengol control room operator laisam Robasan na thorak paseron amana phongdorakli serol asina ARAMBAI Tengol bu Lanna Uhannaba hotnarakpani haibaga loina no wafam sing asiga ARAMBAI Tengol ga mari amata leite marik sumba evidence laitana ARAMBAI Tengol bu atamna na Lanna Uhannaba hotnarakpasi Itlf Kotugi khujil thawrang ni hairi Itlf Cotuna thorak paserol khuding da ARAMBAI Tengol gi ming pandun ARAMBAI Tengol bu hiram khuding da Lanna Uhannaba hotnarak libasi kanglaipak asigi mapari ani mangkiba mahiroi nupi masa amadi nupa masa mangkiba amasung mitei masa kaya thibu khangdana leiribasing asi Itlf Cotuna lautunaraga hatpa amadi makoina sinba khujil thawrang ngaktani haiduna takle ARAMBAI Tengol gi leisram robasana thorakpa atopa serol mathangi update asna designated camp gi mahuta jungle da leiramba kene gi ani fare su group sing yasalaknaba intellectual AK Mistra IB gi team thunglare India lengak manipuri lengak amasung Kuki kulai paiba loop singi marakta sathariba nakal ahumgi suspension of operation sugi thabuk thoram sing yengsinaba gi damakta amasung state asigi law amasung order gi phibam yengsinana Ministry of Home Affairs gi makuk thongba official ani yawba team ama akhanaba flight ta Delhi dagi ngasi numidang Imphal da thunglakre akhanaba flight amada Imphal da thunglakhiba Ministry of Home Affairs gi official ani edudi Kuki singa lengak ka tawnoriba sugi intellectual AK Misra amasung Intelligence Bureau gi joint director da Mandip Singha Tulini makhoi akhanaba flight amada ngasi numidang pung 9 lom taba matamda Imphal airport ta thunglakibani thajaba yaba mafamdagi phangba pauna hai hojik Manipur thokliba irang asida su group sing kari role lauri kadar sing designated camp sing da ningthina leiribra haibra singba kupna yengsingani thokliba irang asida lenga ka su tawnariba Kuki khulai paiba loop sing yausinli haiba wafam lakliba asisu yengsinba yai hairi India lenga ki Ministry of Home Affairs amasung Kuki khulai paiba loop singi marakta peace accord ama meni panda kuyek pinanaba thawrang tawkhibani masigi damakta intellectual AK Misra meni mangada Imphal da laknaba thawrang tawramkibani adu me ahum da Manipur da furup ani ki marakta irang thorakpadagi Kuki khulai paiba loop sing amasung MISA gi marakta peace accord kuyek pinagadaba adu tokhi Manipur irang thokraba matung da lamdam asigi Kuki lalhau loop singi peace accord matau karamna kuyek pinagadaba ge haiba lambi thiduna lakpani maramdi maitai singna Kuki singi tokhaiba lengak ama tanbagi mayokta leigadabana lambi ama thinaba khanaduna lakibani irang thokraba matung da haukiba August 13 Kuki lalhauba singi apunba loop ani UPF amasung KNO gi lusing masing na Ministry of Home Affairs ke
मियुटसिंग उनदुना स्टेट असिदा थोकलिबे इरांग असिगा मरी लेनना वरी सानकिबा लेखरे यूनियन होम मिनिस्ट्री के मकोक थोंबा ऑफिशियल ओइरिबा इंटेलेक्चुअल एके मिश्रा कुकी लाहौलोप अनी की मियुटसिंग उनदुना मणिपुर थोकलिबे इरांग असिगा मरी लेनना वरी सानकिबनी मदुगी ममांग जुलाई थादसु अहानबा तांककी वरी सानकिबा लेखिबनी वरी सानबा अदुदा नकल अनी की मणिपुर हौजिक थोकलिबे इरांग असिगा मरी लेनना वफमसिंग पुथोकनकिबा लेखिबनी पनबे अबदे मे होमदगी हौदुना चथरकलिबे इरांग असि थोलकपदगी कुकीसिंगना मखोइगी ओइबा तोखाइबा लेंगा अमा पिबिनबा सेंटर दा तक्सिनदुना लाखिबनी अमरोमदा मणिपुर लेंगा अमसुंग मैतै फुरपना सु ग्रुप सिंग ना लेंगा कयाना की कंगलोन सिंग थुगाइनबा मखोइगा तौनरिबा सु हंदोकदबनी हाइना डिमांड तौबसु लेरिबनी अमरोमदा हौजिक स्टेट असिदा थोकलिबा असदा सु तौनरिबा कुकी मिलिटेंट सिंग अचौबा थौदांग लौदुना मितै सिंगदा लंदाबा मियाम की लंथोम मैधाबगी थबुक सिंग चथबा यौसिनबगी वफम कया फोंदोकनबा लेखिबनी लोइनना टेक्नोपोल डिस्ट्रिक्ट की मनुंगदा लेरिबा डिजिग्नेटेड कैंप सिंगदा येंगसिलुबा मतमदा यूकेएलएफ अमसुंग केने की कदर सिंग अमता केमदा लैरम खिदबदगी वफम फोंदोकखिबसु लेखिबनी फिबम असिदा इंटरलोक्यूटर एके मिश्रा अमसुंग आईबी की जॉइंट डायरेक्टर दामनदीप सिंह तुलीगी इम्फाल खुंगसेट असी यामना वहनथोक लैबा खुंगसेट अमनी हाइना लौनरी नकल अमरोमदा सिक्योरिटी की फोर्स ना ngasi नंगतिल पुंग अमरोम ताबा मतमदगी हौदुना मोरेगी जेएस बजांग हौलुंगखोपिक एसटी मौलन फाइ अमदी येंगंग पोकपी हाइबा खुलसिंग असिदा ऑपरेशन चथबदा कुकी नेशनल आर्मी केने की एक्टिव कैडर अमा यावना मियोय अनि फारे मफम खंगद्रिबा अविनाश अमसुंग एंथोनी की अपोकपी ममा अनी मसा की दमकता तेंगथारी जेसना नवेंबर 10 के अयुक पुंग 4 नुंथिन पुंग अमा फावो मणिपुरी बन कौख्रे ngasi laikai laikai da wakal mifam phambi duna angang ani fangnana ba khungjing singsin piu jesi thase gi manga gi ayukta motorcycle ama tongduna sekmai rom da satkiba amadi lanthok laga kangpokpi area yosin kibada gi mafam khangdana leragli Imphal West ki lapsang gi akham awang laikai dagi maibam Avinash Elias khaba sahi taraga manga apokpa M Heman amasung ningthaujam Anthony Elias tomba sahi taraga turuk apokpa laikhidraba en Sundar gi apokpi mama sing maimam ongbi Debrani amadi ningthaujam ongbi प्रेम लताना इसा सिंगी मसक उरक्तब नुमित मसिंग यामसिलकले हाइरुदुना मसानी बुतेक तकाइदना अथुब मतमदा फंगहनबियु हाइदुन तेंथारकिबगा लोइनना अंगांग अनिगी मतंग दु जेसिना नवेंबर 10 गे अयुक पुंग 4 दगी नुंगतिन पुंग अमा फावो मणिपुरी पुंबदा बनगी खुंजिंग चंगसिलगनी हाइना लाउथोक्रे माइबम अविनाश अमसुंग निंगथौजम एंथोनी की अपोकपी ममासिना फोंदोरखिबगी मतुंग इन्ना ngasi मखोई अनिगी मसानुपासिंग थोकलिबा थौदोक असि करिगुंबा एमएलए मिनिस्टर अमदि वीआईपी ना सिंगबा मचा मसूसिंग थोलमगदी असुक कुइना मफम खंगदना थंबिरमगद्रा हंगली मखोइगी मचा मसूसिंग ओइरमदि सिबा फावबा सिरोय अदुबु लाइरबि ममा अखोइगी अंगांग सिंगनी हाइदुना लाइथोक पिबा माली अंगांग अनिबु फांगननबा थबुक लौखतकनी हाइना थाजो पिरखरबसु ngasi फावबदा करी अमता हाइबिरक्तरे हाइ अदुगा मथंगी अपडेट इसना कौक्रुक की लानफमदा कुकी मिलिटेंट सिंगना बॉम हाइथरखरे अहिंग फावबा कापनकी ngarang kangchup singkhong yauna mafam asigi akoibada leiba kuki khulsingdagi mitegi yumsingda tamna faw makhalgi nongmai singna duna kuki militant singna kanba landasa tharakpada security personnel ani nupi ama yaunu mioi mapan asokapan nangkibaga loinana Koukrukta su akanba lanfom oi khibaga makha tarakpa ngasi su lanfom asida nakal ani gi marakta akanba mongda khuthok narakpada kuki militant singna bom kaya hai tharakre ngarang ahing nongyai chabuk chalakpa fawbada leptana khuthok naramlaba matung ngai hek kanaraga ngasi ayu anganba pung 4 gi makhai dagi hawlaktuna kuki militant singna Koukrukta gi mitei yumsing tamna nongmai amasung bom kaya mathang kapsilaktuna akan berlanda satharaki kuki militant sing ki lanas dagi Koukruk khulnga gi khunja sing amasung lan hawrakpa dagi Koukrukta deploy torok leba state force sing gi mai kai dagi sukut handuna nongmai kapnaki kuki militant singna satharakpa landa adu ka hene kapsilakpa dagi mafam asida deploy torakhiba CRPF force sing gi mai kai dagi fawu kuki militant sing gi sengsakta leiriba bunker sing tamna bom khara fawu kapsin ki yairi nakalani gi marakta searchlight yauna tongan ba masu sing thokan ba light gun sing sijinaki khut thoknabagi thodok ase pung khara ka narbu matung ayuk pung taraga makhai tarakpadagi amuk hawraklaga ahumlak subu oina nungtin pung ahumaga makhai rom tarakpadagi amukasu hauna nakal ani gi marakta kanba maungda khut thoknaki ngasi numindang pung taraga minat yangkhai ka mathoirom tarakpada pause asida Koukruk khul ngakpa yauriba khunja amana telephone da phungdor khibadadi haujikmaki oina di nakal ani gi marakta khut thoknaba leptuna leiri adubu kuki militant sing na leiriba sing gi sarukta gari sing se thok sasin tawba labna uri thabuk asi makhoi na kuchu kulai sing pusilakpa na trangna makhoi gi ahen militant sing hondok honjin tawba oigani hairim kuki militant sing na numidang atheng phawda chingthak ta gari sing sin aduna chathok sasin tawba ubadagi state force amasung khulngak liba khunja sing gi maikai dagi su makhoi na makha na bom amasung nongmai kablak tanabagi damakta ngahak kanarga nongmai maru khara kapli haina phongdorakim aduga kuki militant sing na bom hai tharakpadagi security force ki maikai dagi bom taruk thangna
kapsinkhibadagi makha tana bom kaplakpadi lepkhre hairi loinana ngasi numidang phawda Koukrukki khunjasing yauna khungak libasing amasung state force central force ki maikaida sokapan amata yaukide hairi amoromda police control room na ngasi numidang thorakiba seron amada ngasi su Imphal West Imphal East Thawal Kaksing Bishnupur Churachandpur amasung Tenopol district ki tongan ba vulnerable area sing the police yauna combined security personnel sing combing operation sa thaduna thi humbagi thabak tawki hairi adum oinamang seron lasina operation sing asida khuchu khulai sing recover tawbana trangna singnaba miyoi sing phagat pagi wafam de phangdurkhide